ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯑꯀꯟꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯔꯛꯇ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯀꯣꯔꯀꯣꯝ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯑꯀꯟꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:55 ꯇꯥꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯀꯦ. ꯒꯣꯌꯦꯜ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ IRBꯒꯤ ꯅꯨꯄꯤ ꯀꯟꯇꯤꯟꯖꯦꯟꯠꯀꯤ ꯇꯤꯝ ꯑꯃꯅ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖ ꯚꯕꯟꯗ ꯊꯨꯡꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ DGAR ꯃꯦꯟꯁ ꯄꯣꯂꯣ ꯇꯨꯔꯅꯥꯃꯦꯟꯠꯀꯤ ꯃꯦꯆ ꯌꯦꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:50 ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯄꯥꯡꯊꯣꯛꯄ ꯁꯤꯚꯤꯛ ꯔꯤꯁꯤꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯄ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯑꯃꯁꯨꯡ ꯍꯥꯟꯅ ꯄꯥꯏꯈꯠꯈꯤꯕ ꯄ꯭ꯔꯣꯖꯦꯛꯠ ꯀꯌꯥ ꯑꯃꯅ ꯁꯪꯒꯥꯔꯝꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖ ꯚꯕꯟꯗ IDPꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯌꯦꯡ ꯑꯌꯨꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯅ ꯏꯝꯐꯥꯜꯒꯤ ꯅꯨꯄꯤ ꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯅꯨꯄꯤ ꯂꯥꯟ ꯃꯦꯃꯣꯔꯤꯌꯦꯜꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯂꯥꯟꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯂꯥꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯅꯨꯄꯤ ꯂꯥꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯔꯝꯂꯕ ꯃꯇꯨꯡ ꯍꯦꯂꯤꯀꯣꯞꯇꯔꯗ ꯁꯦꯅꯥꯄꯇꯤ ꯇꯝꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯄꯕ꯭ꯂꯤꯛ ꯒꯦꯗꯔꯤꯡ ꯑꯃꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯠ ꯀꯌꯥ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯑꯃꯁꯨꯡ ꯁꯪꯒꯥꯔꯝꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ IDPꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ IDPꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯅꯕ, NRC ꯆꯠꯅꯍꯟꯅꯕ ꯑꯃꯁꯨꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯂꯛꯂꯤ꯫ ꯁꯗꯥꯅꯟꯗ ꯀꯨꯂꯦꯁ꯭ꯋꯔ ꯙꯅꯟꯖयꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯂꯦ꯫ KCP-PWG MC ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯤ ꯏꯁ꯭ꯋꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯃꯤꯛꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯙꯅꯟꯖय, ꯐꯤꯜꯝ ꯐꯣꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K. ꯀꯨꯟꯖꯦꯁ꯭ꯋꯔ ꯑꯃꯗꯤ ꯁꯩꯁꯛꯄ H. ꯁꯗꯥꯅꯟꯗꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯀꯣꯝꯊꯣꯛꯂꯦ ꯍꯥꯏꯅ KCP-PWG MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯑꯃꯝꯕꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯦ꯫ ꯐꯤꯜꯝ ꯐꯣꯔꯝ ꯑꯃꯗꯤ ꯑꯃꯤꯛꯀꯤ ꯊꯧꯒꯥꯏ ꯄꯨꯔꯤꯕꯁꯤꯡꯗ ꯂꯨꯞꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯀꯗꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯃꯗꯤ ꯏꯔꯝꯗꯝꯒꯤ ꯔꯣꯛ ꯕꯦꯟꯗꯁꯤꯡꯅ ꯔꯣꯛ ꯀꯟꯁꯔꯠ ꯄꯥꯡꯊꯣꯛꯂꯕꯁꯨ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯀꯥꯝꯕ ꯁꯦꯠꯄ, ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯅꯁꯨ ꯌꯦꯡꯍꯩꯗꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯌꯥꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ-ꯃꯁꯥꯒꯤ ꯑꯣꯏꯖꯒꯗꯕꯅꯤ꯫ CSO ꯀꯌꯥꯅ ꯍꯥꯏꯖꯔꯛꯄꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯗꯅꯕ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯨꯞꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯝꯂꯝꯕ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯀꯣꯝꯊꯣꯛꯈꯤꯕꯅꯤ꯫ ꯂꯨꯞꯀꯤ ꯆꯠꯅꯕꯤꯗ ꯆꯪꯖꯔꯛꯂꯕꯗꯤ ꯉꯥꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯉꯥꯛꯄꯤꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯜꯆꯔ ꯑꯃꯗꯤ ꯅꯥꯠꯇ ꯁꯣꯛꯍꯟꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯊꯛꯇ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯦ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯟꯗꯥꯁꯤꯜꯂꯤꯕ ꯀꯨꯀꯤꯁꯤꯡ ꯈꯨꯗꯛꯇ ꯇꯛꯊꯣꯛꯀꯗꯕꯅꯤ꯫ ꯏꯟꯗꯤꯖꯤꯅꯁ ꯅꯥꯒꯥ ꯂꯦꯟꯗ ꯑꯣꯅꯔꯁꯤꯡꯒꯤ ꯑꯌꯥꯕ ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯟꯂꯝꯕ ꯇꯧꯗꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯚꯤꯛꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯇꯔꯟ ꯖꯣꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯠ 2 ꯒꯝꯐꯥ ꯖꯣꯟ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯔꯞ ꯕꯥꯏꯐꯩ ꯚꯤꯂꯦꯖꯇ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯍꯥꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯂꯝꯒꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯂꯤꯕ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯃꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯅꯥꯒꯥꯁꯤꯡꯗ ꯈꯠꯅꯕ ꯍꯧꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗ ꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯔꯥꯏꯠ ꯁꯦꯐꯒꯥꯔꯗ ꯇꯧꯅꯕ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪ ꯑꯗꯨ ꯒꯚꯔꯅꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯄꯤꯜ ꯇꯧꯕꯗꯒꯤ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯒꯚꯔꯅꯔꯒꯤ ꯑꯄꯤꯜ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯁꯨꯡ ꯑꯐꯕ ꯃꯑꯣꯡ ꯑꯃꯗ ꯂꯧꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯃꯌꯥꯏꯃꯛꯇꯗ ꯃꯤꯔꯩꯕꯥꯛꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯁꯦꯐ ꯍꯦꯚꯦꯟ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯦ꯫ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯃꯥꯡꯃꯛꯇꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯔꯝꯕꯥꯏꯐꯩꯗ ꯑꯥꯏꯟ ꯀꯥꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯤ ꯌꯥꯡꯃꯥꯏ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯇꯔꯟ ꯖꯣꯟꯅ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯕ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯈꯥꯔꯝꯕꯥꯏꯐꯩꯗ ꯏꯂꯤꯒꯦꯟꯠ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞ ꯁꯥꯖꯤꯜꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯟꯠ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯤꯅꯕ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯤꯜꯍꯜꯂꯒ ꯑꯅꯧꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯂꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ MLA ꯄꯨꯝꯅꯃꯛ ꯗꯤꯁꯦꯝꯕꯔ 13ꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏ ꯀꯃꯥꯟꯗꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯃꯥꯡꯗ ꯊꯥꯖꯕ ꯄꯤꯔꯝꯈꯤꯕ ꯑꯗꯨꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯑꯣꯏꯅ ꯕꯤꯖꯦꯄꯤꯒꯤ MLA ꯄꯨꯝꯅꯃꯛ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯌꯥꯊꯪ ꯄꯤꯔꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯧꯊꯣꯛꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯕꯤꯖꯦꯄꯤꯒꯤ MLA ꯈꯔꯒ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯈꯣꯏꯅ ꯍꯥꯏ ꯉꯁꯤ MLA ꯃꯁꯥ ꯃꯁꯥꯒꯤꯗ ꯄꯥꯔꯇꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇꯒꯤ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯗꯤꯁꯦꯝꯕꯔ 13ꯒꯤ ꯃꯃꯥꯡꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯨꯡꯂꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLAꯁꯤꯡ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯗꯦꯜꯂꯤꯗ ꯆꯠꯅꯔꯒꯅꯤ꯫ ꯍꯟꯗꯛ ꯍꯥꯏ ꯀꯃꯥꯟꯗꯅ ꯕꯤꯖꯦꯄꯤꯒꯤ MLA ꯈꯨꯗꯤꯡꯃꯛ ꯀꯧꯔꯛꯄ ꯑꯣꯏꯕꯅ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ MLAꯁꯤꯡꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯄꯥꯔꯇꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯃꯛꯇꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯌꯥꯅ ꯂꯩ꯫ ꯃꯃꯥꯡꯗ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯄꯨꯟꯅ ꯎꯅꯍꯟꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯁꯤꯗ MLA ꯑꯃꯠꯇꯅ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ MLAꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯀꯁꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯠꯁꯤꯡ ꯂꯧꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟꯗꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩ꯫ ꯑꯗꯨꯒ MLA ꯑꯌꯥꯝꯕꯅꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯄꯥꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯋꯥꯔꯦꯞ ꯃꯁꯥꯅ ꯂꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏꯗ ꯈꯪꯍꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯃꯈꯣꯏ ꯕꯤꯖꯦꯄꯤꯒꯤ MLA ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯨ ꯍꯥꯏꯔꯕꯁꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯀꯛꯅꯕ ꯋꯥꯐꯝꯁꯤꯡ ꯊꯝꯒꯗꯧꯔꯤ꯫ ꯇꯝꯄꯥꯛꯇ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯂꯩꯕ ꯃꯔꯝꯅ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯇꯝꯄꯥꯛꯇ ꯂꯩꯕꯗ ꯍꯧꯖꯤꯛꯇꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯝꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯝ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯅꯠꯇ꯭ꯔꯒꯅ ꯖꯅꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯑꯔꯣꯏꯕ ꯃꯤꯐꯝ ꯑꯣꯏꯔꯒ MLAꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤꯒꯤ ꯑꯣꯕꯖꯔꯚꯔ ꯑꯃ ꯊꯥꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯀꯌꯥꯃꯔꯨꯝꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ PM ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯪꯒꯗꯕ ꯃꯇꯝ ꯌꯦꯡꯂꯒ ꯋꯥꯁꯛ ꯂꯧꯍꯜꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯉꯁꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯀꯩꯊꯦꯜꯗ IDPꯁꯤꯡꯅ ꯂꯦꯞꯇꯨꯅ ꯆꯠꯊꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ IDPꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯊꯧꯅꯤ꯫
ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯄꯤꯔꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯑꯗꯨ ꯐꯪꯍꯜꯂꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯑꯁꯤ ꯐꯪꯍꯜꯂꯝꯗ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 30ꯗ ꯗꯦꯜꯂꯤꯗ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯐꯦꯖ 3 ꯊꯣꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯨꯂꯥꯏ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯀꯃꯤꯁꯅꯔ ꯍꯣꯝ ꯌꯥꯎꯅ ꯐꯝꯃꯤꯟꯅꯗꯨꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ IDPꯁꯤꯡꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯐꯦꯖ 3 ꯊꯣꯛꯅ ꯍꯣꯡꯖꯤꯜꯍꯟꯕ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯕ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯒ ꯍꯔꯥꯎ ꯀꯨꯝꯃꯩꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ IDP ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯄꯔꯥ ꯇꯝꯕꯤꯈꯤꯕꯅꯤ꯫ IDPꯁꯤꯡꯅ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯈꯥꯡꯂꯤꯕ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯋꯥꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯕ ꯉꯁꯤ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯋꯤꯡꯒꯤ ꯊꯧꯃꯤꯁꯤꯡ ꯑꯍꯤꯡ ꯌꯥꯔꯦꯛꯀꯅꯤ꯫ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗ꯭ꯔꯕꯗꯤ IDPꯁꯤꯡꯅ ꯀꯌꯥ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕꯒꯦ ꯍꯥꯏꯕꯗු ꯈꯪꯅꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯂꯒ ꯑꯍꯤꯡ ꯂꯦꯛꯍꯟꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯖꯨꯟꯇꯥꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ 63 ꯁꯤꯔꯦ꯫ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯃꯣꯔꯣꯛꯌꯨ ꯇꯥꯎꯟꯁꯤꯞꯀꯤ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ 63 ꯁꯤꯈ꯭ꯔꯦ꯫ CRPF ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨꯗꯒꯤ ꯄꯥꯎꯟꯗ 500 ꯂꯨꯝꯕ ꯕꯣꯝ 2 ꯊꯥꯗꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯆꯝ ꯑꯃꯗꯤ ꯍꯦꯜꯊ ꯋꯥꯔꯀꯔ ꯀꯌꯥꯃꯔꯨꯝꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2018ꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯨꯟꯇꯥꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯅꯧꯕ ꯂꯥꯟꯖꯥꯎ ꯑꯃꯁꯨ ꯊꯣꯛꯂꯒꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯅꯧꯕ ꯂꯥꯟꯖꯥꯎ ꯑꯃꯁꯨ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯅꯧꯕ ꯂꯥꯟ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯥꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯔꯦꯌꯔ ꯑꯥꯔꯊꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯔꯦꯌꯔ ꯑꯥꯔꯊꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯆꯥꯏꯅꯥ, ꯑꯃꯦꯔꯤꯀꯥ, ꯖꯄꯥꯟ, ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯌꯔ ꯑꯥꯔꯊꯀꯤ ꯄꯣꯠꯂꯝꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯂꯥꯟ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯥꯎꯅ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅ ꯆꯥꯎꯅ ꯀꯥꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯈꯔꯗ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯗꯤ ꯀꯦꯔꯂꯥ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯈꯔꯗ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯍꯔꯥꯎ ꯀꯨꯝꯃꯩ ꯃꯇꯝ ꯑꯣꯏꯕꯅ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪꯁꯤꯡ ꯁꯨꯇꯤ ꯊꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯗꯤ ꯅ꯭ꯌꯨ ꯌꯔ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯑꯉꯥꯡꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯃꯍꯩ ꯇꯝꯗꯅ ꯂꯩꯔꯛꯂꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯏꯅ ꯀꯥ ꯍꯦꯟꯅ ꯏꯪꯂꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯗꯤꯁꯦꯝꯕꯔ 10ꯗꯒꯤ ꯗꯤꯁꯦꯝꯕꯔ 38 ꯐꯥꯎꯕ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯁꯨꯇꯤ ꯊꯥꯕ ꯌꯥꯅ ꯂꯩ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪꯁꯤꯡ ꯇꯝꯅ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯥ ꯍꯦꯟꯕ ꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯀꯦꯔꯂꯥ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯁ꯭ꯀꯨꯜꯁꯤꯡ ꯗꯤꯁꯦꯝꯕꯔ 13 ꯐꯥꯎꯕ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅꯁꯨ ꯎꯟ ꯇꯥꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯕꯗꯒꯤ ꯗꯤꯁꯦꯝꯕꯔ 13 ꯐꯥꯎꯕ ꯃꯍꯩ ꯇꯝꯐꯝ ꯂꯣꯏꯁꯪ ꯄꯨꯝꯅꯃꯛ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯖꯅꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕ ꯁꯨꯇꯤ ꯊꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 7 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯅꯥꯏꯖꯦꯔꯤꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 7 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯏꯖꯦꯔꯤꯌꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯁꯥꯖꯠꯀꯤ ꯃꯇꯥꯡꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯒꯤ ꯃꯅꯨꯡꯗ
नाइजेरियागी आर्मीसिंगना अतमना नोंगमै कापसिलखिबनी थौदोक अदुदा मियोय 10 रोमसु चावना असोकपन नंख्रे अदुबु नाइजेरियागी आर्मीसिंगना वाफम अदु अरानबनी अमदि युमफम यावदबो वाफमनि हायना फोंदोरखरे पनबा याबदी नाइजेरियागी आर्मीसिंग ममांगदा सोसिगुंबा थौदोक थोकनखिबा लेख्रबनी लिसिंग अनि कुंदा इहौरोइसिंगदा नोंगमै कापसिनदा मियोय क्या हाटखिबगी थौदोक लेख्रे हाइरि